ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯦ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯌꯨꯝꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯃꯐꯝ ꯖꯒꯥ ꯑꯃꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯁꯣꯔꯣꯛꯀ ꯑꯗꯨꯝ ꯇꯥꯏꯅꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯍꯦꯛ ꯅꯥꯀꯟꯗꯅ ꯑꯍꯜ ꯍꯅꯨꯕꯤ ꯑꯃꯁꯨ ꯂꯩ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯍꯅꯨꯕꯤꯁꯦ ꯆꯍꯤꯁꯨ ꯑꯗꯨꯝ ꯐꯅ ꯌꯥꯝꯂꯕ ꯑꯍꯟꯅꯤ꯫ ꯃꯀꯣꯛꯀꯤ ꯃꯁꯝꯒꯗꯣ ꯄꯨꯡꯉꯧ ꯉꯧꯔꯦ꯫ ꯃꯌꯥꯝꯅ ꯍꯧꯖꯤꯛꯀꯤ ꯑꯕꯣꯛꯁꯦ ꯏꯃꯣꯏꯅꯨꯗꯧꯅ ꯇꯧꯏ ꯍꯥꯏꯗꯅ ꯑꯕꯣꯛ ꯏꯃꯣꯏꯅꯨ ꯀꯥꯏꯅꯁꯨ ꯍꯦꯛ ꯈꯪꯅꯩ꯫ ꯃꯣꯏꯒꯤ ꯊꯣꯡꯒꯥꯟꯗ ꯊꯥꯕꯜꯂꯩ ꯃꯌꯥꯝ ꯑꯃꯁꯨ ꯍꯧꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯊꯥꯕꯜꯂꯩ ꯃꯈꯣꯡꯁꯤꯗ ꯑꯍꯟꯁꯦ ꯑꯗꯨꯝ ꯂꯦꯞꯄꯒ ꯍꯦꯛꯇ ꯂꯩꯔꯝꯃꯤ꯫ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯃꯐꯝ ꯑꯗꯥꯏꯗ ꯂꯩꯔꯝꯃꯤ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯀꯌꯥ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯇꯝ ꯑꯗꯨꯗ ꯀꯤꯕꯗꯤ ꯄꯣꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯨ ꯊꯕꯛ ꯍꯜꯂꯛꯄꯅꯤ, ꯑꯗꯨꯒ ꯑꯩꯁꯦ ꯊꯕꯛꯁꯨ ꯈꯔ ꯊꯦꯡꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯟꯖꯜꯂꯛꯏ꯫ ꯃꯁꯤ ꯑꯩꯒꯤ ꯊꯕꯛꯇꯨꯅ ꯌꯥꯗꯕꯒꯤꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯅꯊꯕꯛ ꯍꯜꯂꯛꯄꯁꯤꯗ ꯑꯩꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕ ꯑꯕꯣꯛꯀꯤ ꯃꯣꯏꯅꯨ ꯍꯣꯏꯒꯤ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯟꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤ ꯈꯔ ꯇꯤꯟꯗꯨꯅ ꯂꯩꯕꯁꯤ ꯑꯩꯅ ꯎꯔꯝꯃꯤ꯫ ꯂꯩꯅꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯁꯨ ꯃꯤ ꯂꯩꯇꯕ ꯌꯥꯎꯕꯒꯤ ꯃꯑꯣꯡꯗꯁꯨꯅꯤ꯫ ꯑꯩꯁꯨ ꯃꯗꯨ ꯎꯕꯗ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣꯅꯦ? ꯑꯕꯣꯛꯀꯤ ꯃꯣꯏꯅꯨꯗꯨꯕꯨ ꯂꯩꯇ꯭ꯔꯕꯖꯥꯔꯅꯦ, ꯅꯠꯇ꯭ꯔꯒ ꯀꯅꯥ ꯀꯩꯗꯧꯕ ꯌꯥꯎꯔꯕꯖꯥꯠꯅꯣ ꯑꯩ ꯑꯃꯨꯛꯇ ꯆꯪꯁꯜꯂꯒ ꯍꯪꯉꯨꯒꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯃꯌꯥꯝ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯪꯁꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯍꯪꯉꯝꯃꯤ ꯀꯩꯗꯧꯅꯕ ꯌꯥꯎꯔꯒꯦ ꯍꯥꯏꯗꯅ꯫ ꯃꯗꯨꯗ ꯑꯩꯅ ꯈꯟꯕꯗꯨꯃꯛ ꯍꯦꯛ ꯆꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦꯅ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯋꯥꯔꯤꯗꯣ ꯈꯪꯉꯛꯄꯗꯒꯤ ꯏꯍꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯗ꯫ ꯑꯕꯣꯛ ꯏꯃꯣꯏꯅꯨꯁꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯍꯟꯗꯣ ꯃꯇꯝ ꯌꯧꯔꯛꯑꯕꯖꯥꯠꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯌꯨꯝꯗꯗꯤ ꯍꯥꯟꯅ ꯑꯃꯨꯛꯇ ꯆꯪꯉꯨꯈꯤꯒꯦ ꯈꯟꯅ ꯑꯩꯁꯦ ꯌꯨꯝꯗ ꯍꯥꯟꯅ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤꯗꯁꯨ ꯑꯩꯅ ꯑꯕꯣꯛꯇꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯅꯦ, ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣ ꯍꯪꯉꯛꯑꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯅꯁꯨ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏ ꯍꯧꯖꯤꯛꯋꯥꯏ, ꯅꯪꯁꯨ ꯆꯪꯉꯨꯈꯤꯒꯦ ꯍꯥꯏꯔꯤꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯣꯏ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯆꯪꯉꯨꯈꯤꯒꯦ꯫ ꯑꯗꯨ ꯅꯍꯥꯟꯈꯩ ꯅꯥꯏ ꯑꯃ ꯇꯧꯏ ꯇꯥꯗꯦꯅꯦ, ꯏꯈꯪ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯆꯠꯈꯤ, ꯅꯨꯡꯉꯥꯏꯇꯦ꯫ ꯑꯗꯣ ꯑꯩ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯦ ꯍꯣꯡꯇꯣꯛꯑꯒ ꯑꯃꯨꯛꯇ ꯌꯥꯎꯕꯤꯔꯨꯈꯤꯒꯦ꯫ ꯆꯥꯛꯁꯨ ꯂꯥꯝꯕꯗ ꯌꯥꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯉꯁꯤꯗꯤ ꯊꯕꯛ ꯃꯐꯝꯗ ꯀꯔꯤꯃꯠꯇ ꯍꯦꯛ ꯆꯥꯔꯛꯇ꯭ꯔꯦ꯫ ꯑꯁꯨꯝꯅ ꯑꯩꯁꯦ ꯊꯕꯛ ꯆꯠꯂꯨꯕꯗ ꯁꯦꯠꯄ ꯆꯥꯔꯨꯕ ꯐꯨꯔꯤꯠ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨ ꯍꯣꯡꯇꯣꯛꯑꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯗꯨ ꯌꯥꯎꯕ ꯆꯠꯂꯨꯅꯕ ꯊꯣꯔꯛꯑꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯏꯕꯨꯡꯉꯣ ꯆꯥꯛ ꯂꯥꯝꯃꯒꯗꯤ ꯆꯥꯛꯇꯣ ꯈꯤꯇꯪ ꯆꯥꯔꯒ ꯆꯠꯂꯒꯗꯤ ꯐꯔꯣꯏꯗ꯭ꯔꯣ ꯍꯪꯉꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥ ꯆꯥꯔꯔꯣꯏ, ꯍꯧꯖꯤꯛ ꯃꯇꯥꯡ ꯆꯥꯗ꯭ꯔꯦ, ꯑꯩ ꯊꯣꯛꯑꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯊꯣꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯇ꯭ꯔꯤꯕ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯒ ꯀꯩꯅꯣ ꯃꯌꯥꯝꯒ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯌꯨꯝꯗꯒꯤ ꯄꯣꯠꯂꯣꯏꯐꯝ ꯖꯒꯥ ꯑꯗꯨꯐꯥꯎ ꯄꯨꯊꯣꯔꯛꯄ ꯍꯧꯔꯛꯄꯗ ꯃꯈꯣꯏ ꯊꯣꯡꯒꯥꯟꯗ ꯍꯧꯔꯤꯕ ꯊꯥꯕꯜꯂꯩ ꯃꯅꯝ ꯑꯗꯨ ꯀꯩꯗ ꯍꯥꯏꯔꯨꯅꯤ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅ ꯊꯥꯕꯜꯂꯩ ꯃꯅꯝꯗꯨ ꯁꯠꯀꯥꯏꯔꯛꯈꯤ꯫ ꯃꯌꯥꯝꯁꯨ ꯀꯩꯅꯣꯅꯦ ꯊꯥꯕꯜꯂꯩ ꯃꯅꯝꯁꯤꯗꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯍꯜ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯅ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟ ꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯡꯒꯥꯟꯗ ꯃꯩ ꯅꯨꯡ ꯉꯧꯊꯣꯛꯑꯒ ꯑꯩꯁꯦ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯅꯨꯃꯤꯠꯇꯨꯗꯤ ꯆꯥꯛ ꯆꯥꯊꯣꯛꯑꯒ ꯑꯗꯨꯝ ꯄꯣꯊꯥꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗꯗꯤ ꯍꯧꯖꯤꯛꯀꯤ ꯑꯍꯜ ꯑꯗꯨꯅ ꯍꯦꯛ ꯂꯦꯞꯄꯝꯕ ꯊꯥꯕꯜꯂꯩ ꯃꯈꯣꯡ ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯃꯤꯁꯦ ꯁꯨꯝ ꯅꯨꯃꯤꯗꯥꯡ ꯁꯣꯔꯣꯛ ꯑꯣꯏꯕꯅꯤꯅ ꯃꯐꯝꯗꯨ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯑꯗꯥꯏ ꯃꯄꯥꯗꯨ ꯍꯦꯛ ꯌꯧꯕꯒ ꯊꯥꯕꯜꯂꯩ ꯃꯅꯝꯗꯨ ꯍꯦꯛ ꯅꯝꯃꯛꯄꯒ ꯕꯣꯝ ꯕꯣꯝ ꯋꯥꯟꯊꯅꯕ ꯃꯤ ꯌꯥꯎꯔꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯑꯩꯗꯤ ꯋꯥꯐꯝ ꯑꯗꯨ ꯀꯌꯥ ꯊꯥꯖꯕ ꯑꯣꯏꯔꯨꯗꯦ, ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯃꯐꯝ ꯖꯒꯥꯗꯨ ꯑꯩꯈꯣꯏꯒꯗꯤ ꯅꯛꯅꯅ ꯂꯩꯔꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤꯁꯦ ꯑꯩꯗꯤ ꯊꯥꯖꯔꯝꯗꯦ꯫ ꯇꯧꯕꯇꯕꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯃꯐꯝꯗꯨ ꯍꯦꯛ ꯌꯧꯁꯜꯂꯛꯄꯗ ꯊꯥꯕꯜꯂꯩ ꯃꯅꯝꯁꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯠꯀꯥꯏꯔꯛꯈꯤ꯫ ꯑꯩꯁꯨ ꯃꯗꯨꯒꯤ ꯊꯥꯕꯜꯂꯩ ꯃꯅꯝꯗꯨ ꯍꯦꯛ ꯆꯦꯜꯂꯛꯄꯗ ꯏꯁꯥꯗ ꯂꯩꯈꯤꯗꯕ ꯑꯩꯈꯣꯏꯒꯤ ꯑꯕꯣꯛꯀꯤ ꯃꯣꯏꯅꯨꯗ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯌꯨꯝꯁꯨ ꯌꯧꯒꯗꯧꯔꯦ ꯈꯟꯅ ꯑꯩꯁꯦ ꯁꯨꯝ ꯑꯗꯥꯏꯗꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯄꯁꯤꯗ ꯃꯅꯝꯗꯨꯅ ꯑꯩꯁꯦ ꯑꯃꯨꯛꯇꯕꯨ ꯀꯣꯛ ꯉꯥꯎꯈꯠꯂꯛꯑꯒ ꯏꯁꯥꯁꯦ ꯇꯔꯪ ꯃꯔꯪ ꯑꯃ ꯆꯠꯈꯤ꯫ ꯑꯗꯨꯒ ꯃꯤꯠꯁꯤꯗ ꯀꯩꯅꯣ ꯃꯁꯦꯡ ꯃꯔꯥꯡ ꯎꯔꯣꯛ ꯊꯣꯡꯒ ꯄꯨꯕꯗ ꯍꯦꯛ ꯄꯨꯁꯜꯂꯛꯇꯅ ꯑꯩꯁꯦ ꯊꯣꯡ ꯑꯃ ꯂꯥꯜꯂꯤꯅꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯇꯧꯔꯝꯃꯤ꯫ ꯑꯉꯛꯄꯅꯤꯀꯣ, ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯁꯦ ꯌꯨꯝꯒꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯈꯔꯒ ꯌꯨꯝꯒꯤ ꯕꯕꯥ ꯏꯃꯥ ꯃꯈꯣꯏ ꯃꯌꯥꯝꯒꯅ ꯑꯩꯁꯦ ꯂꯥꯏ ꯈꯣꯏꯔꯝꯃꯤꯅꯤ ꯇꯧꯔꯝꯃꯤ꯫ ꯑꯩꯁꯦ ꯇꯨꯝꯃꯨꯔꯒ ꯍꯧꯒꯠꯂꯛꯄꯗꯧꯅ ꯃꯪꯒ ꯆꯞ ꯍꯦꯛ ꯃꯥꯟꯅꯔꯝꯃꯤ꯫ ꯀꯣꯟꯅ ꯑꯩꯅ ꯒ꯭ꯌꯥꯟ ꯄꯨꯔꯥ ꯑꯣꯏꯅ ꯇꯥꯔꯛꯑꯒ ꯕꯕꯥ ꯏꯃꯥꯗ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯅꯣ ꯍꯪꯉꯨꯕꯗ ꯕꯕꯥ ꯏꯃꯥꯅ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯩꯁꯦ ꯊꯣꯡꯖꯥꯎ ꯑꯗꯣꯝꯗ ꯄꯨꯡ ꯊꯦꯡꯉꯕꯗꯨ ꯏꯇꯣꯝꯗ ꯑꯗꯨꯝ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕ꯫
ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯊꯦꯡꯅꯔꯛꯇꯅ ꯑꯩꯁꯦ ꯌꯨꯝꯗ ꯊꯤꯜꯂꯛꯄꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯊꯣꯡꯖꯥꯎ ꯍꯥꯏꯔꯤꯁꯤꯁꯨ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤꯗꯒꯤ ꯐꯅꯌꯥꯝ ꯆꯠꯂꯒ ꯂꯩꯕ ꯊꯣꯡ ꯑꯆꯧꯕ ꯑꯃꯅꯤ꯫ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗꯨꯗ ꯑꯩꯁꯦ ꯉꯥꯏꯍꯥꯛꯇꯨꯗ ꯏꯁꯥꯗ ꯀꯩꯅꯣꯅꯦ, ꯑꯩꯕꯨ ꯃꯐꯝ ꯑꯗꯨꯗ ꯀꯃꯥꯏꯅ ꯌꯧꯔꯝꯃꯤꯅꯣ, ꯑꯩꯕꯨ ꯌꯨꯝ ꯌꯧꯔꯛꯑꯝꯃꯗꯥꯏꯅꯦ ꯈꯜꯂꯝꯃꯤ꯫ ꯕꯕꯥꯅꯁꯨ ꯑꯃꯨꯛ ꯏꯕꯨꯡꯉꯣ ꯍꯌꯦꯡꯈꯩꯗꯤ ꯊꯕꯛꯇꯣ ꯈꯔ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯎ, ꯅꯕꯣꯛ ꯅꯨꯡꯁꯤꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯃꯈꯣꯏ ꯊꯣꯡꯒꯥꯟꯗ ꯍꯧꯔꯤꯕ ꯊꯥꯕꯜꯂꯩ ꯃꯈꯣꯡꯁꯦ ꯑꯁꯥꯏꯗ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯅꯔꯦ, ꯑꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯣꯏꯔꯤꯅꯤ ꯅꯪꯁꯨ ꯉꯔꯥꯡ ꯊꯦꯡꯅꯔꯤꯗꯣ, ꯑꯗꯨꯅ ꯈꯤꯇꯪ ꯉꯟꯅ ꯌꯨꯝꯗ ꯍꯜꯂꯛꯎ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯕꯕꯥꯗ ꯕꯕꯥ ꯑꯩꯁꯨ ꯑꯁꯥꯏꯁꯦ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯇꯥꯔꯕꯅꯦ, ꯑꯗꯣ ꯍꯥꯟꯅꯗꯤ ꯑꯁꯤꯒꯤ ꯃꯐꯝꯁꯤ ꯑꯩꯈꯣꯏꯅ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯀꯔꯤꯃꯠꯇ ꯇꯧꯗꯕꯗꯥꯏꯅꯦ, ꯑꯗꯨꯒ ꯑꯕꯣꯛꯀꯤ ꯃꯣꯏꯅꯨꯅ ꯍꯦꯛ ꯂꯩꯈꯤꯗꯕꯒ ꯀꯃꯥꯏꯅ ꯇꯧꯔꯤꯕꯖꯥꯠꯅꯣꯅꯦ ꯍꯪꯉꯝꯃꯤ꯫ ꯕꯕꯥꯅ ꯑꯃꯨꯛ ꯈꯪꯗꯦ ꯑꯩꯈꯣꯏꯁꯨ ꯑꯍꯟꯗꯣ ꯊꯥꯏꯅꯗꯤ ꯂꯥꯏꯇꯤꯟꯒ ꯃꯔꯤ ꯈꯔ ꯂꯩꯅꯔꯝꯃꯤ ꯀꯥꯏꯅꯁꯨ ꯃꯌꯥꯝꯅ ꯁꯨꯝ ꯍꯥꯏꯅꯕ ꯂꯩꯕꯅꯤ꯫ ꯑꯗꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯑꯃꯕꯨ ꯑꯣꯏꯔꯣ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯗꯨꯅ ꯂꯩꯈꯤꯗꯕꯒꯤ ꯃꯐꯝꯁꯤ ꯀꯩꯅꯣꯝꯗꯤ ꯂꯩꯔꯕꯅꯤ, ꯏꯁꯥꯅ ꯚꯥꯞ ꯈꯔ ꯇꯥꯅꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩ ꯏꯁꯥꯗꯁꯨ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯈ꯭ꯔꯕꯅꯤꯅ ꯑꯩꯁꯨ ꯌꯥꯔꯤꯉꯩ ꯉꯟꯅꯗꯤ ꯌꯨꯝꯗ ꯍꯟꯖꯜꯂꯛꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯔꯤꯕꯗꯤ ꯊꯥꯕꯜꯂꯩ ꯃꯈꯣꯡ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯁꯨ ꯅꯨꯃꯤꯗꯥꯡ ꯊꯦꯡꯅ ꯑꯗꯥꯏꯗ ꯆꯠꯂꯒ ꯂꯩꯔꯦ ꯍꯥꯏꯗꯅꯁꯨ ꯃꯤ ꯈꯔꯅ ꯑꯎꯕ ꯌꯥꯎꯕꯗꯒꯤ ꯍꯥꯏꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯁꯣꯔꯣꯛ ꯋꯥꯡꯕꯗ ꯌꯨꯝ ꯋꯥꯡꯅ ꯁꯥꯕ ꯏꯃꯨꯡꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯅꯤ꯫ ꯃꯣꯏꯅ ꯌꯨꯝ ꯃꯊꯛꯇꯒꯤ ꯎꯕꯅꯤ ꯍꯥꯏ ꯑꯍꯤꯡꯒꯤ ꯄꯨꯡ ꯊꯦꯡꯉꯕ ꯃꯇꯝ, ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯃꯤ ꯆꯠꯅꯗ꯭ꯔꯕ, ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯟ ꯇꯥꯅꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯁꯤꯈ꯭ꯔꯕ ꯑꯍꯜ ꯑꯗꯨ ꯊꯥꯕꯜꯂꯩ ꯃꯈꯣꯡ ꯑꯗꯨꯗ ꯄꯨꯡꯉꯧ ꯉꯧꯕ ꯃꯈꯩ ꯑꯗꯨꯝ ꯆꯠꯂꯒ ꯂꯩ ꯍꯥꯏ꯫ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯁꯥꯏꯗ ꯂꯩꯕ ꯃꯤ ꯂꯩꯀꯥꯏꯒꯤ ꯃꯤꯗꯤ ꯀꯤꯗꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯁꯤ ꯃꯤ ꯂꯥꯟꯕ ꯀꯤꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯨꯔꯤꯕ ꯑꯃꯅ ꯊꯥꯕꯜꯂꯩ ꯃꯈꯣꯡ ꯑꯗꯨꯒ ꯅꯛꯅꯅ ꯂꯩꯔꯨꯕ ꯁꯥꯏꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯃ ꯑꯅꯤꯁꯤꯗꯤ ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯅꯤꯅ ꯃꯐꯝꯗꯨ ꯑꯗꯨꯝ ꯂꯥꯟꯗꯨꯅ ꯂꯥꯛꯇꯣꯔꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣই ꯏꯃꯨꯡ ꯈꯔꯁꯤꯗꯤ ꯀꯤꯕꯗ ꯆꯠꯇꯕꯁꯨ ꯌꯥꯗ ꯃꯇꯝ ꯑꯗꯨꯗ ꯃꯑꯣꯡ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯩꯁꯨ ꯊꯕꯛꯇꯣ ꯍꯥꯟꯅꯗꯤ ꯌꯨꯝꯗ ꯊꯦꯡꯅ ꯍꯜꯂꯛꯑꯝꯃꯤꯗꯣ, ꯑꯗꯨꯗ ꯑꯣꯏꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯗ ꯑꯩꯅ ꯁꯨꯔꯤꯕ ꯊꯕꯛ ꯃꯄꯨ ꯑꯗꯨꯗ ꯉꯟꯅ ꯍꯟꯒꯦ ꯍꯥꯏꯕꯗꯨꯗ ꯊꯕꯛ ꯃꯄꯨ ꯑꯗꯨꯅꯁꯨ ꯑꯩꯁꯦ ꯉꯟꯅ ꯍꯜꯂꯤ ꯍꯥꯏꯗꯅ ꯊꯕꯛꯄꯥꯎ ꯌꯥꯎꯍꯟꯅꯤꯡꯗꯕꯒꯤ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯦ ꯊꯋꯥꯏꯁꯦ ꯅꯨꯡꯉꯥꯏꯇꯗꯅ ꯅꯨꯃꯤꯠꯇꯨꯗꯤ ꯍꯤꯗꯥꯛ ꯃꯆꯥ ꯑꯃ ꯄꯥꯏꯔꯒ ꯌꯨꯝꯗ ꯅꯨꯡꯉꯥꯏꯇ ꯍꯜꯂꯛꯏ꯫ ꯁꯨꯝ ꯍꯜꯂꯛꯄꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗ ꯌꯧꯁꯜꯂꯛꯄꯗ ꯑꯩꯒꯤ ꯏꯁꯥꯁꯦ ꯈꯪꯏꯪ ꯍꯦꯛ ꯏꯪꯕꯒꯨm ꯇꯧꯏ꯫ ꯑꯗꯨꯒ ꯊꯥꯕꯜꯂꯩ ꯃꯅꯝ ꯑꯗꯨꯗꯤ ꯅꯨꯃꯤꯠꯇꯨꯒꯤ ꯑꯣꯏꯅꯗꯤ ꯃꯅꯝ ꯑꯃꯠꯇ ꯆꯦꯜꯂꯝꯗꯦ꯫ ꯑꯩꯁꯨ ꯁꯨꯝ ꯑꯗꯥꯏꯗꯣ ꯂꯥꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯊꯣꯡꯒꯥꯟ ꯌꯧꯁꯜꯂꯛꯑꯝꯗꯥꯏꯁꯤꯗ ꯍꯟꯗꯛꯇꯤ ꯊꯥꯕꯜꯂꯩ ꯃꯅꯝꯁꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯒꯥꯟ ꯑꯗꯥꯏꯗꯒꯤ ꯑꯣꯏꯅ ꯋꯪ ꯂꯥꯎꯅ ꯃꯅꯝꯁꯤ ꯆꯦꯜꯂꯛꯏ꯫ ꯑꯩꯈꯣꯏ ꯊꯣꯡꯒꯥꯟ ꯃꯌꯥ ꯑꯗꯥꯏꯗ ꯊꯥꯕꯜꯂꯩꯁꯨ ꯍꯧꯕ ꯅꯠꯇꯦ꯫ ꯃꯗꯨꯗ ꯑꯩꯁꯨ ꯋꯥꯈꯟꯗ ꯀꯔꯤꯒꯨꯝꯕ ꯆꯤꯡꯅꯕ ꯑꯃꯗꯤ ꯄꯣꯛꯈꯤ, ꯃꯃꯥꯡꯈꯩꯗ ꯑꯗꯨꯃꯥꯏꯅ ꯑꯃꯨꯛꯐꯥꯎ ꯇꯧꯔꯛꯇ꯭ꯔꯤꯕꯅꯤꯅ꯫ ꯑꯗꯨꯅ ꯑꯩꯁꯦ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟ ꯒꯦꯠꯇꯨꯗꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒꯦ ꯇꯧꯔꯛꯄꯁꯤꯗ ꯑꯩꯒꯤ ꯇꯨꯡꯗ ꯁꯠ ꯂꯥꯎꯅ ꯃꯤ ꯑꯃ ꯁꯝꯗꯨꯅ ꯆꯠꯈꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯃ ꯑꯩꯅ ꯃꯤꯀꯨꯞꯇꯨꯗ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯍꯥꯏꯁ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯍꯥꯏꯗꯅ ꯇꯨꯡ ꯑꯣꯟꯅ ꯌꯦꯡꯊꯣꯛꯎꯕꯗ ꯑꯉꯛꯄꯅꯤꯀꯣ ꯇꯁꯦꯡ ꯂꯩꯈꯤꯗꯕ ꯑꯍꯜ ꯑꯗꯨ ꯑꯩꯒꯤ ꯇꯨꯡꯗ ꯃꯣꯡ ꯍꯥꯗꯨꯅ ꯁꯨꯝ ꯇꯞꯅ ꯆꯠꯈꯤ꯫ ꯃꯗꯨꯗ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯊꯣꯡꯒꯥꯟꯗꯒꯤ ꯄꯥꯈꯠꯅ ꯌꯨꯝꯒꯤ ꯕꯕꯥ ꯏꯃꯥꯁꯤ ꯀꯧꯗꯨꯅ ꯌꯨꯝ ꯇꯝꯅ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯕꯕꯥ ꯏꯃꯥꯁꯨ ꯇꯨꯝꯃꯝꯗ꯭ꯔꯤ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯣꯏ ꯑꯅꯤꯁꯨ ꯀꯩꯗꯧꯔꯒꯦ ꯏꯕꯨꯡꯉꯣ ꯍꯥꯏꯗꯅ ꯃꯄꯥꯟꯗ ꯄꯥꯈꯠꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯩꯁꯨ ꯕꯕꯥ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯦꯟꯁꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯣꯏꯗ ꯑꯁꯨꯝꯅ ꯍꯥꯏ, ꯀꯩꯅꯣ ꯑꯁꯥꯏꯗ ꯇꯧꯔꯤꯁꯤꯕꯨ ꯁꯤꯈ꯭ꯔꯕ ꯑꯍꯜ ꯑꯃꯕꯨ ꯑꯁꯥꯏꯗ ꯀꯣꯏꯆꯠ ꯆꯠꯄ ꯍꯧꯅꯕ꯭ꯔꯣ? ꯃꯁꯤ ꯏꯆꯝ ꯆꯝꯕ ꯊꯧꯗꯣꯛ ꯑꯃꯗꯤ ꯅꯠꯇꯦ꯫ ꯑꯩ ꯉꯁꯤꯁꯨ ꯊꯦꯡꯅꯔꯦ ꯑꯍꯜ ꯑꯗꯨꯒꯤ ꯊꯋꯥꯏꯗꯣ ꯑꯩꯒꯤ ꯇꯨꯡꯗ ꯁꯝꯗꯨꯅ ꯆꯠꯈꯤꯕꯗꯣ꯫ ꯑꯗꯨꯅ ꯃꯁꯤ ꯂꯥꯏ ꯇꯤꯟ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯔꯒ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯇꯕ ꯌꯥꯔꯣꯏ꯫ ꯃꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤꯗ ꯂꯩꯕ ꯉꯝꯅꯔꯔꯣꯏ, ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯊꯣꯛꯐꯝꯁꯨ ꯈꯪꯉꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯕꯕꯥ ꯏꯃꯥꯁꯨ ꯑꯃꯒ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯕꯕꯥꯅ ꯑꯩꯉꯣꯟꯗ ꯏꯕꯨꯡꯉꯣ ꯅꯁꯥꯗꯣ ꯃꯌꯣꯛ ꯊꯣꯛꯑꯒ ꯃꯅꯨꯡꯗ ꯆꯪꯉꯨ, ꯑꯗꯨꯒ ꯄꯣꯊꯥꯔꯣ ꯏꯄꯥ, ꯍꯌꯦꯡꯁꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯔꯨꯒꯦ, ꯉꯁꯤꯗꯤ ꯅꯪꯁꯨ ꯍꯜꯂꯛꯄꯒꯤ ꯋꯥꯔꯝꯃꯅꯤ, ꯏꯃꯨꯡꯗ ꯆꯪꯉꯣ ꯄꯣꯊꯥꯔꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯏꯁꯥꯁꯦ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯏꯃꯥꯅ ꯃꯌꯣꯛ ꯊꯣꯛꯄꯤꯔꯒ ꯏꯃꯨꯡꯗ ꯑꯗꯨꯝ ꯆꯪꯉꯛꯑꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯒꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯕꯕꯥꯅ ꯍꯧꯖꯤꯛꯀꯤ ꯂꯩꯈꯤꯗꯕ ꯑꯍꯜ ꯑꯗꯨꯒꯤ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯉꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥ ꯃꯁꯨꯁꯤꯡ ꯑꯗꯨꯒ ꯕꯕꯥꯒ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯍꯜ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅꯁꯨ ꯕꯕꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯇꯥꯗ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅ ꯈꯪꯂꯦ, ꯄꯥꯎꯁꯨ ꯂꯣꯏꯅ ꯇꯥꯔꯦ, ꯃꯁꯤꯗ ꯑꯩꯈꯣꯏꯁꯨ ꯂꯥꯏ ꯇꯤꯟ ꯈꯣꯏꯔꯝ ꯊꯣꯛꯅꯕ ꯀꯟꯅ ꯇꯧꯔꯤ꯫ ꯑꯗꯨꯒ ꯏꯃꯥꯅ ꯊꯥꯔꯝꯕ ꯊꯥꯕꯜꯂꯩ ꯄꯥꯟꯕꯤ ꯑꯁꯤꯁꯨ ꯃꯁꯤꯁꯨ ꯌꯥꯟꯊꯠꯈ꯭ꯔꯁꯤ ꯍꯥꯏꯅꯔꯦ,
Matam khrading ngaibiro sumaina sum toina asaida sigi phibam sida leiba yaba nate mayamna thingnari do kusu thingnadaba nate wafam ase baba da hairei baba nang mu phare phare noina dumaina tauge khanba thabo ma leiramni do mi da natana igi sanu pa sida su hanjan kai nu thingnare haire aduna isu sumna khoiga tanage sangapani aisu muk thoge haidana baba su yumda halami masigi matung matam khra leiragadi imong aduna lai khuram thoke hari do khuram thokraba natraga khuram thoktibra haibasi kanana su khangba ngamamde sum leikhidaba hal hanubi do thabalei makhung manakadaita sum selaga leibase dum toina thengnarami masida khwaidagi ki khiba thaudo masu thoki lamen surok maya oibanina numidang adu mise thengna gari thauruga lakpanina numito topa lamdagi ahallama gari thauruga lakpada hojike mafam aduda hanubi do thengnadana ahal adu adaida masagi hana leina leiba ahansu oiramdana adum pakatukat patawbadagi mafam aduda adum khudakta thawai mangami madu su nongalaga walking satpamina ahal adu adaida siduna leirambasi thengnarapani aisu pawdo tabada kainuni tawrisi bu haidana senthoga yengubada ahal ama thabalei makong aduda upsallaga taduna siraga leirami handakti oiriba mong matawaduda lakagi misu sidi yararoi Karinoma tawre haidane imungdugi miyoi singdo kauthoga mayamga puna wari ama sanarami lakoi saise mawong ama tawre hanadi sumaina tawramba mafam jaga nate ado thabalei panbi si masi yanthat khrasi asina su mayam se akiba ama pohalle hairami maduda leikhidaba hal hanubi dugi masanupa haladuna babada mamangda hairkraba wapam aduma manana lekagi mida su hairami babana su kainone hujupho laitin khuram thokri bazara ne ningami aduga madugi thabalei panbi dusu mayamna yalagi tawbaduda hanubi dugi masanupa ahalladuna yahlaningdabagi mawungda thingami laibak thiba thawdu dudugi hana daida mi satpa kinarambadu amuke hena daida satpa kinarami aduga ahalladu sodu mahing pung thengakan adaida somong hadana thokpasi tawrami aiso wakhanda thabakasi tawningdaba mapuami babai ma de soina sumna hai babai ma I thabak se toge atopa ma yengage aige thabak se de thengpo su de yadaba thabak oibanina yumda halakpada hekta thengtokhi ado su masai da su mong ma tawrabanina ai toge da hairami babana mo ibung oi pasu kari haigadabano khangdre tawrisi masanupa hansi masi su chinda da phajabo ina tawwi na khai laitin khuram thoknaba taw hairaga su hojipo kari mata tawdrupa mali moinoina laitin si sanaraga thaduira khangdre hairei masig matung sumadaida ama matheng halakpada lakaigi misi sum ahandu thengnarudana wanthaba khotpa tongnarakpadagi lakaigi minoina maiba heiba maneaga mafum aduda maiba du puraga lakpada akhona adum tawjayaba thabakni sida mayamna maiba puraga sida laise masi akhoi khara nungaite maiba se pubikhro khoso topa maiba kharaga akhoso yamna kana tana jari khumai lakagi misu masanu padugi wahi aduda sauningba mamam poknarami ahan khara yauri tuna su masanu pa ahaladuda sumna hairami noisu noige dum yengjo su masaida karino ma tawrabanina akhoso afaba oiraktrabanina mayamna maiba se purakpani adumaina sum mari tongnaringi wafam ama lakpadagi lakagi mina nektuna laiba maiba duna sumna hairei fare imungi mina nungaitre hairubanina janaba tawrasi noi masena dum tana hauro aigidi iyada yaida khumai maduda lakagi misu saudana dum hanarei kona mayamna ne uriba maiba duna lakaida sumna hairei adaida thuido leikhidaba ahladugi mathoi mamidu nate mayamda ahladugi mathoi mamidu oina uhanbani masanupa ahladuna adaida lai sanabagini noi mayam sangdana nampuda thabalei panbi du kakthallu aduga adaida nunga masu mayamga manadana adaiduda targa leiramba thengnagani madugi nungdusu khulaga purau adu oiragadi karisu tawrarui hairei maibaduna adumna hairakpaduda mayamsu kaigumba wakhalani thongna khallami sumbu sumizara maiba sina hairisi nadaga singbo makkimak masanupa ahaladuna lai sanari bazara haidana wakhalla makhanarami nongma numit amadi mayam sangdana thabalei adu yanthalasi haidana imung aduda sangsallaga thabalei du mayam sangdana hau tawdana yanthalami adu adaida oirira sumira nunga mubama tarami hairibadu madu manba makhulaga mayam se maibaduda sinarami madu mangna su kanabo ikide phana thabalei adu
ꯀꯛꯊꯠꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯑꯗꯥꯏꯗ ꯑꯍꯜ ꯍꯅꯨꯕꯤꯗꯨ ꯃꯇꯝ ꯆꯨꯞꯄꯗ ꯑꯗꯨꯝ ꯊꯣꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯂꯨꯔꯤꯕ ꯑꯃꯅ ꯊꯥꯕꯜꯂꯩ ꯑꯗꯨ ꯀꯛꯈ꯭ꯔꯒꯁꯨ ꯃꯅꯝꯗꯤ ꯑꯗꯥꯏꯗ ꯍꯧꯔꯤꯕꯒꯨꯝ ꯃꯅꯝ ꯅꯨꯡꯁꯤꯕ ꯊꯥꯕꯜꯂꯩ ꯃꯅꯝꯁꯤ ꯑꯗꯨꯝ ꯆꯦꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅꯊꯪꯗ ꯍꯅꯨꯕꯤꯗꯨꯒꯤ ꯃꯆꯥꯅꯨꯄꯥꯁꯤꯡꯅ ꯂꯥꯏꯇꯪ ꯈꯣꯏꯔꯝꯊꯣꯛꯑꯒ ꯑꯗꯥꯏꯗ ꯃꯃꯥꯅ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯒꯤ ꯑꯣꯏꯕ ꯀꯔꯤꯅꯣꯃ ꯂꯩꯔꯝꯗꯅ ꯃꯗꯨ ꯂꯧꯊꯣꯛꯈꯤꯕꯗꯒꯤ ꯀꯣꯟꯅꯊꯪꯗꯗꯤ ꯀꯔꯤꯁꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯗ ꯆꯤꯡꯅꯔꯨꯔꯤꯕꯗꯨꯁꯨ ꯑꯔꯥꯟꯕ ꯑꯣꯏꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯑꯗꯨꯅ ꯁꯥꯟꯅꯕ ꯂꯥꯏꯇꯤꯟ ꯑꯃꯠꯇ ꯑꯣꯏꯔꯝꯗꯦ꯫ ꯃꯃꯥꯗꯨꯅ ꯍꯥꯟꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯗꯨ ꯊꯥꯕꯜꯂꯩ ꯃꯈꯣꯡ ꯑꯗꯥꯏꯗ ꯂꯣꯏꯁꯤꯜꯂꯝꯗꯅ ꯑꯍꯜ ꯑꯗꯨ ꯁꯤꯈ꯭ꯔꯕꯅꯤꯅ ꯃꯥꯅ ꯁꯥꯟꯅꯔꯝꯕ ꯂꯥꯏꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯤꯇꯝꯗ ꯑꯗꯥꯏꯗ ꯊꯣꯔꯛꯄ ꯑꯣꯏꯔꯝꯃꯤ꯫ ꯍꯧꯖꯤꯛꯀꯤ ꯃꯐꯝꯗꯨ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯩꯀꯥꯏ ꯑꯁꯤꯗ ꯊꯥꯕꯜꯂꯩꯁꯤ ꯌꯥꯝꯅ ꯀꯤꯅꯔꯦ꯫ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯪꯈꯣꯜꯗ ꯄꯥꯟꯅꯕ ꯊꯥꯕꯜꯂꯩꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯌꯥꯟꯊꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏ ꯀꯀꯥ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯦ ꯀ꯭ꯂꯥꯁ 9 ꯇꯝꯂꯤ꯫ 2001 ꯑꯗꯥꯏꯒꯤ ꯃꯇꯝꯒꯤ ꯋꯥꯔꯤꯁꯨ ꯑꯣꯏꯅꯤ꯫ ꯑꯩꯈꯣꯏ ꯀꯀꯥꯁꯦ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯌꯥꯝꯅ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ꯫ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯌꯨ ꯈꯔꯗꯤ ꯄꯥꯝꯖꯩ꯫ ꯅꯨꯡꯇꯤꯒꯤ ꯊꯕꯛ ꯍꯜꯂꯛꯄ ꯈꯨꯗꯤꯡꯒꯤ ꯌꯨ ꯑꯗꯨꯝ ꯊꯛꯑꯒ ꯂꯥꯛꯏ꯫ ꯃꯥꯅ ꯌꯨ ꯊꯛꯏꯁꯤꯁꯨ ꯅꯤꯡꯕ ꯀꯥꯏꯕ ꯑꯃ ꯊꯣꯛꯈꯤꯕꯒꯤꯅꯤ꯫ ꯑꯩꯈꯣꯏ ꯏꯗꯣꯝꯆꯥꯁꯦ ꯑꯉꯥꯡ ꯎꯅꯕ ꯃꯇꯝꯗ ꯂꯩꯈꯤꯗꯦ꯫ ꯑꯩꯈꯣꯏ ꯃꯃꯥꯅꯁꯨ ꯀꯀꯥꯁꯦ ꯅꯨꯄꯤ ꯊꯤꯅꯕ ꯀꯟꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯕ ꯀꯧꯕ ꯂꯩꯇꯦ꯫ ꯅꯨꯃꯤꯠꯇꯨ ꯑꯁꯨꯝꯅ ꯇꯧꯕꯅꯤ꯫ ꯑꯩꯈꯣꯏ ꯀꯀꯥꯒ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯖꯕ ꯖꯣꯏ ꯍꯥꯏꯗꯅ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯌꯨꯝꯅ ꯂꯝꯂꯥꯏ ꯕꯖꯥꯔꯗꯒꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯥ ꯎꯅꯕꯒꯤ ꯑꯩꯈꯣꯏ ꯀꯀꯥꯗ ꯏꯄꯥ ꯂꯥꯛꯎ ꯍꯥꯏꯗꯅ ꯀꯀꯥꯗ ꯕꯥꯔꯇꯣꯜ ꯑꯃ ꯇꯧꯔꯛꯏ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯀꯀꯥꯗ ꯑꯩꯈꯣꯏ ꯃꯃꯥꯅ ꯕꯣꯏ ꯖꯣꯏꯒꯤ ꯏꯄꯥꯟꯗꯣ ꯆꯠꯂꯨꯔꯅꯨ, ꯍꯌꯦꯡ ꯑꯣꯏꯅ ꯉꯟꯇꯥꯅ ꯑꯉꯥꯡꯗꯨꯒꯤ ꯐꯨꯔꯤꯠ ꯑꯃꯒ ꯈꯪꯒꯥꯎ ꯑꯃꯒ ꯂꯩꯕꯤꯔꯒ ꯊꯤꯜꯂꯨꯔꯣ꯫ ꯉꯁꯤꯁꯦ ꯏꯇꯩꯃꯁꯦ ꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯀꯀꯥꯅ ꯑꯃꯨꯛ ꯏꯇꯩꯃ ꯃꯪꯒꯤ ꯋꯥꯕꯨ ꯀꯔꯤꯃꯇ ꯈꯜꯂꯨꯅꯨ, ꯑꯩꯁꯨ ꯌꯥꯝꯅ ꯀꯨꯏꯔꯛꯑꯦ ꯗꯥꯟꯗꯣ ꯊꯥꯗꯔꯝꯃꯒ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯦ꯫ ꯏꯃꯥꯅ ꯑꯃꯨꯛ ꯕꯣꯏ ꯃꯗꯨ ꯍꯦꯛꯇ ꯌꯥꯗꯕꯅꯦ꯫ ꯌꯦꯡꯉꯨ ꯅꯃꯥꯟꯅꯕ ꯃꯌꯥꯝ ꯑꯃ ꯂꯥꯛꯇꯣꯏꯅꯤ꯫ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯈꯣꯏꯁꯤꯡꯒꯤ ꯃꯃꯥꯡꯗ ꯐꯠꯍꯦꯛꯇ ꯂꯥꯛꯄꯁꯤ ꯌꯥꯗꯕꯅꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯀꯥꯅ ꯑꯩꯉꯣꯟꯗ ꯅꯤꯛꯀꯤ, ꯏꯕꯥꯅꯤ ꯑꯣꯏꯅ ꯆꯠꯂꯨꯔꯁꯤ ꯅꯠꯇ꯭ꯔꯒꯅ ꯅꯣꯏ ꯃꯃꯥꯁꯤ ꯑꯩ ꯏꯇꯣꯝꯗ ꯆꯠꯈꯤꯕꯗꯣ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯂꯔꯣꯏ꯫ ꯑꯩꯅ ꯑꯃꯨꯛ ꯀꯀꯥ ꯅꯪ ꯌꯨ ꯊꯛꯇꯕ ꯑꯣꯏꯔꯒꯗꯤ ꯇꯜꯂꯤꯀꯣ ꯑꯩ ꯂꯥꯛꯄ꯫ ꯀꯀꯥꯁꯨ ꯅꯣꯛꯐꯦꯠ ꯊꯧꯔꯒ ꯅꯤꯛꯀꯤ ꯀꯀꯥ ꯉꯁꯤꯗꯤ ꯌꯨꯒ ꯑꯃꯠꯇ ꯊꯛꯆꯔꯔꯣꯏ ꯈꯨꯝꯃꯛꯏ꯫ ꯃꯗꯨꯗ ꯑꯩꯈꯣꯏ ꯃꯃꯥꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯤꯛꯀꯤ ꯀꯀꯥꯅ ꯍꯥꯏꯔꯤꯁꯤ ꯆꯠꯃꯤꯟꯅꯔꯨꯔꯣ, ꯑꯗꯨꯒ ꯗꯥꯟꯗꯣ ꯊꯥꯗꯔꯝꯃꯒ ꯐꯠ ꯂꯥꯎꯅ ꯍꯦꯛꯇ ꯂꯩꯊꯣꯔꯛꯎ꯫ ꯑꯩꯅ ꯑꯃꯨꯛ ꯑꯁ ꯑꯩꯗꯤ ꯇꯜꯂꯤꯍꯦ, ꯑꯌꯨꯛ ꯅꯨꯡꯊꯤꯟꯅ ꯍꯥꯏꯌꯨ ꯃꯈꯜ ꯑꯃꯅꯤ꯫ ꯀꯀꯥꯅ ꯑꯃꯨꯛ ꯀꯔꯤꯃꯇ ꯇꯧꯔꯣꯏꯗ, ꯒꯥꯔꯤ ꯃꯆꯥꯗ ꯅꯠꯇꯦ ꯆꯠꯇꯣꯏꯁꯤ, ꯅꯈꯣꯏ ꯕꯕꯥꯒꯤ ꯒꯥꯔꯤ ꯑꯆꯧꯕꯗꯅꯤ꯫ ꯅꯐꯤ ꯅꯔꯣꯜ ꯂꯣꯏꯁꯤꯜꯂꯨꯔꯣ, ꯑꯩꯗꯤ ꯂꯣꯏꯔꯦ ꯅꯨꯃꯤꯗꯥꯡꯁꯤꯗ ꯀꯌꯥꯝꯕꯨ ꯅꯥꯟꯗꯣꯔꯤꯕꯅꯣ꯫ ꯑꯩꯅ ꯑꯃꯨꯛ ꯀꯀꯥꯏꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯆꯠꯂꯒꯦ, ꯅꯨꯃꯤꯗꯥꯡꯗ ꯀꯅꯥꯅꯕꯨ ꯌꯦꯡꯕꯤꯔꯛꯇꯣꯏꯅꯣ꯫ ꯀꯀꯥꯅ ꯑꯃꯨꯛ ꯐꯔꯦ ꯅꯣꯏ ꯕꯕꯥꯗꯒꯤ ꯒꯥꯔꯤ ꯁꯣꯗꯣ ꯅꯪ ꯂꯧꯔꯛꯑꯣ꯫ ꯑꯩꯅ ꯑꯃꯨꯛ ꯍꯣꯏ ꯀꯀꯥ꯫ ꯃꯗꯨꯗꯒꯤ ꯑꯩꯅ ꯑꯩꯈꯣꯏ ꯕꯕꯥꯗꯒꯤ ꯒꯥꯔꯤ ꯁꯣꯗꯣ ꯂꯧꯔꯒ ꯑꯩꯈꯣꯏ ꯀꯀꯥꯗ ꯁꯣꯗꯣ ꯄꯤꯔꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯅ ꯀꯀꯥꯗ ꯕꯣꯏ ꯅꯨꯡꯗꯥꯡꯁꯤꯗ ꯒꯥꯔꯤꯗꯨ ꯐꯖꯅ ꯊꯧ, ꯂꯥꯏꯇꯤꯟꯒ ꯈꯣꯏꯔꯝꯂꯒ ꯐꯖꯅ ꯆꯠꯂꯨ꯫ ꯀꯀꯥꯅ ꯑꯃꯨꯛ ꯍꯣꯏ ꯏꯇꯩꯃ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯀꯀꯥ ꯏꯕꯥꯅꯤ ꯌꯨꯝꯗꯒꯤ ꯒꯥꯔꯤꯁꯦ ꯊꯧꯗꯣꯔꯛꯏ꯫ ꯑꯗꯨꯒ ꯂꯝꯂꯥꯏꯔꯣꯝꯗ ꯀꯥꯞꯊꯔꯛꯏ꯫ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯁꯤꯗ ꯈꯥꯕꯩ ꯁꯣꯏ ꯍꯦꯟꯗꯣꯔꯛꯑꯒ ꯆꯤꯡꯅꯥꯔꯟ ꯇꯦꯖꯄꯨꯔ ꯌꯧꯔꯝꯗꯥꯏꯒꯤ ꯂꯝꯍꯥꯡ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃ ꯈꯪꯍꯧꯗꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯃꯗꯨꯗꯒꯤ ꯀꯀꯥꯅ ꯒꯥꯔꯤꯗꯨꯒꯤ ꯕ꯭ꯔꯦꯛꯇꯣ ꯈꯪꯀꯥꯎ ꯍꯦꯛ ꯀꯥꯎꯏ꯫ ꯑꯗꯨꯒ ꯀꯀꯥꯅ ꯁꯥꯎꯔꯞ ꯇꯧꯔꯒ ꯃꯤꯅꯥꯏ ꯃꯆꯥ ꯀꯅꯥꯅꯣꯅꯦ, ꯁꯤꯅꯤꯡꯂꯕ ꯃꯁꯤ ꯍꯥꯏꯔꯒ ꯀꯀꯥ ꯏꯕꯥꯅꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯌꯦꯡꯂꯨꯕꯗ ꯃꯄꯥꯟꯗꯗꯤ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯀꯀꯥꯅꯁꯨ ꯍꯥꯏꯁ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ, ꯀꯔꯤꯃꯠꯇ ꯂꯩꯔꯝꯗꯕ ꯀꯩꯅꯣꯅꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯋꯥꯈꯜꯗ ꯖꯥꯠ ꯁꯨꯝ ꯈꯜꯂꯛꯄ ꯍꯧꯔꯛꯑꯝꯃꯤ꯫ ꯑꯩꯅ ꯑꯃꯨꯛ ꯀꯀꯥ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ, ꯑꯩ ꯁꯨꯝ ꯀꯤꯁꯜꯂꯛꯑꯦ꯫ ꯀꯀꯥꯅ ꯑꯃꯨꯛ ꯍꯦꯔꯥ ꯅꯪꯁꯨ ꯅꯨꯄꯥ ꯃꯥꯟꯗꯕ ꯆꯠꯅꯤꯅ ꯂꯥꯛꯑꯒ ꯑꯃꯨꯛ ꯍꯟꯕ ꯅꯨꯡꯉꯥꯏꯇꯦ, ꯒꯥꯔꯤꯗ ꯀꯥꯈꯠꯂꯛꯑꯣ, ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗ ꯑꯩꯁꯨ ꯍꯣꯏ ꯀꯀꯥ ꯍꯥꯏꯗꯅ ꯀꯀꯥ ꯏꯕꯥꯅꯤ ꯑꯃꯨꯛ ꯒꯥꯔꯤꯁꯦ ꯊꯧꯔꯒ ꯂꯥꯛꯏ꯫ ꯎꯆꯤꯟ ꯂꯝꯂꯥꯏ ꯌꯧꯔꯦ꯫ ꯀꯀꯥ ꯖꯣꯏꯒꯤ ꯏꯄꯥꯟꯗꯨꯁꯨ ꯀꯀꯥꯒꯩꯒ ꯌꯥꯎꯔꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯀꯀꯥ ꯏꯕꯥꯅꯤ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯄꯨꯡꯁꯨ 11 ꯇꯥꯁꯜꯂꯛꯑꯦ, ꯊꯦꯡꯉꯦ ꯍꯥꯏꯗꯅ ꯒꯥꯔꯤ ꯁꯨꯝ ꯊꯧꯔꯛꯄꯗ ꯁꯑꯣꯝꯕꯨꯡꯒꯤ ꯀꯕꯨꯏ ꯈꯨꯟꯗꯣ ꯃꯗꯨ ꯈꯔ ꯍꯦꯟꯗꯣꯔꯛꯑꯒ ꯊꯣꯡ ꯑꯃ ꯂꯩꯕꯗꯨꯗ ꯅꯨꯄꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯃꯥꯡꯗ ꯈꯨꯠ ꯈꯜꯂꯛꯏ꯫ ꯑꯗꯨꯗꯒꯤ ꯀꯀꯥꯅ ꯒꯥꯔꯤꯗꯨ ꯈꯥꯝꯂꯒ ꯀꯗꯥꯏ ꯌꯧꯕꯤꯗꯣꯏꯅꯣ ꯍꯪꯉꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯆꯤꯡꯉꯥꯔꯦꯟ ꯑꯥꯔꯃꯤ ꯀꯦꯝꯞ ꯐꯥꯎꯗ ꯊꯤꯟꯕꯤꯌꯨ ꯈꯨꯝꯃꯛꯏ꯫ ꯀꯀꯥꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯂꯝꯕꯦꯟ ꯄꯨꯜꯂꯦ, ꯑꯩꯈꯣꯏꯁꯨ ꯁꯤꯡꯖꯃꯩ ꯌꯧꯗꯣꯏꯅꯤ, ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯦꯛꯇ ꯀꯥꯈꯠꯄꯤꯔꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯥꯗꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯍꯥꯏꯗꯅ ꯒꯥꯔꯤꯗ ꯇꯣꯡꯉꯛꯏ꯫ ꯑꯩꯒ ꯀꯀꯥꯒꯅ ꯒꯥꯔꯤꯁꯤꯒꯤ ꯃꯃꯥꯡꯗ ꯇꯣꯡꯉꯤ꯫
ꯑꯗꯨꯒ ꯅꯨꯄꯥꯗꯨꯅ ꯃꯅꯤꯡꯗ ꯇꯣꯡꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯋꯥꯔꯤ ꯑꯃꯠꯇ ꯁꯥꯟꯅꯗꯅ ꯒꯥꯔꯤꯗꯨ ꯑꯗꯨꯝ ꯆꯨꯝꯅ ꯊꯧꯔꯛꯏ꯫ ꯑꯗꯨꯒ ꯆꯤꯡꯉꯥꯔꯦꯟꯒꯤ ꯑꯥꯔꯃꯤ ꯀꯦꯝꯞ ꯌꯧꯔꯝꯗꯥꯏꯗ ꯀꯀꯥꯅ ꯒꯥꯔꯤ ꯊꯧꯅ ꯃꯅꯤꯡꯗ ꯌꯦꯡꯗꯗꯅ ꯅꯨꯄꯥꯗꯨꯗ ꯆꯤꯡꯉꯥꯔꯦꯟꯗꯤ ꯌꯧꯁꯤꯜꯂꯛꯑꯦ, ꯀꯗꯥꯏꯋꯥꯏꯗ ꯈꯥꯝꯕꯤꯗꯣꯏꯅꯣ ꯍꯪꯉꯨꯕꯗ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥꯗꯨꯁꯨ ꯈꯨꯝꯃꯛꯇꯦ꯫ ꯃꯗꯨꯗꯒꯤ ꯒꯥꯔꯤ ꯃꯅꯨꯡꯒꯤ ꯂꯥꯏꯠꯇꯨ ꯊꯥꯜꯂꯒ ꯀꯀꯥ ꯏꯕꯥꯅꯤꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥꯗꯣ ꯒꯥꯔꯤ ꯃꯅꯤꯡꯗ ꯌꯥꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯁꯝ ꯆꯞ ꯌꯨꯡꯉꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯀꯀꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗꯒꯤ ꯀꯀꯥꯅ ꯒꯥꯔꯤꯗꯣ ꯉꯥꯏꯍꯥꯛ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯊꯧꯒꯦꯅ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯄꯗ ꯉꯁꯥꯏ ꯒꯥꯔꯤꯗ ꯇꯣꯡꯂꯛꯑꯝꯕ ꯅꯨꯄꯥꯗꯣ ꯒꯥꯔꯤꯁꯤꯒꯤ ꯍꯦꯛ ꯃꯃꯥꯡꯗ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯍꯧꯕ ꯑꯁꯣꯡꯕ ꯁꯝꯕꯜꯂꯩ ꯃꯔꯛꯇ ꯇꯞꯅ ꯃꯤꯑꯣꯏ ꯑꯗꯨ ꯆꯪꯈꯤ꯫ ꯑꯗꯨꯒ ꯁꯥꯏꯀꯜ ꯑꯃ ꯃꯤ ꯌꯥꯎꯗꯅ ꯃꯁꯥ ꯃꯇꯣꯝꯗ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗꯒꯤ ꯇꯞꯅ ꯊꯧꯗꯣꯔꯛꯑꯒ ꯁꯨꯝ ꯆꯠꯈꯤ꯫ ꯃꯗꯨꯗꯒꯤ ꯀꯀꯥꯅ ꯒꯥꯔꯤꯒꯤ ꯇꯨꯜ ꯕꯣꯛꯁꯇꯒꯤ ꯀꯦꯟꯗꯜ ꯗꯨꯛ ꯂꯧꯊꯣꯛꯑꯒ ꯆꯨꯈꯠꯂꯒ ꯂꯥꯏꯇꯤꯡ ꯈꯨꯔꯝꯊꯣꯛꯑꯒ ꯀꯀꯥ ꯏꯕꯥꯅꯤ ꯀꯤꯅ ꯒꯥꯔꯤꯗꯨ ꯊꯧꯔꯒ ꯂꯥꯛꯑꯝꯃꯤ꯫ ꯌꯨꯝ ꯐꯥꯎꯗꯪ ꯌꯧꯔꯒꯗꯤ ꯍꯥꯏꯗꯅ ꯎꯆꯤꯟ ꯅꯥꯆꯤꯟ ꯌꯨꯝꯗꯤ ꯌꯧꯔꯦ꯫ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯀꯀꯥꯗꯤ ꯀꯌꯥ ꯃꯥꯡꯂꯒ ꯂꯩꯃꯥꯏꯗ ꯇꯞꯅ ꯃꯁꯥꯗꯨ ꯍꯥꯏꯊꯔꯛꯏ꯫ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯀꯥꯒꯤ ꯃꯁꯥꯗꯨ ꯀꯣꯟꯈꯠꯂꯒ ꯁꯨꯃꯥꯡꯁꯤꯗꯒꯤ ꯏꯃꯥ ꯀꯟꯅ ꯀꯧꯏ꯫ ꯑꯩꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗꯒꯤ ꯑꯩꯈꯣꯏ ꯃꯃꯥꯒ ꯕꯕꯥꯒ ꯏꯃꯨꯡꯗꯒꯤ ꯀꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯑꯗꯨꯒ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦꯅ ꯍꯪꯉꯛꯏ꯫ ꯑꯩꯅ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯦ꯫ ꯑꯗꯨꯗꯒꯤ ꯈꯨꯖꯨ ꯂꯩꯈꯥꯝꯁꯨ ꯊꯥꯗꯣꯛꯑꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯑꯩꯈꯣꯏ ꯀꯀꯥꯁꯨ ꯒ꯭ꯌꯥꯟ ꯇꯞꯅ ꯂꯥꯛꯏ꯫ ꯅꯣꯡꯉꯥꯜꯂꯒ ꯃꯥꯏꯕꯤ ꯌꯦꯡꯂꯨꯕꯗ ꯀꯔꯤꯃꯠꯇ ꯇꯧꯔꯣꯏ, ꯅꯨꯄꯥꯗꯨꯅ ꯅꯈꯣꯏꯒꯤ ꯂꯝꯕꯤꯗ ꯑꯋꯥ ꯑꯅꯥ ꯇꯥꯔꯛꯀꯗꯕꯁꯤꯡꯗꯣ ꯃꯥꯅ ꯉꯥꯛꯊꯣꯛꯄꯤꯕꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯒ ꯀꯀꯥ ꯏꯕꯥꯅꯤꯅ ꯏꯄꯥꯟ ꯆꯠꯂꯨꯕ ꯀꯀꯥ ꯖꯣꯏꯅ ꯑꯃꯨꯛ ꯃꯐꯝꯗꯣ ꯂꯥꯏꯐꯝ ꯇꯤꯟꯐꯝꯗꯤ ꯈꯔꯗꯤ ꯀꯟꯕꯅꯤ꯫ ꯃꯐꯝꯗꯨꯕꯨ ꯀꯣꯜꯂꯤꯕ ꯏꯃꯥꯗꯨꯅ ꯁꯩꯑꯣꯟ ꯑꯣꯜꯂꯒ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯍꯜꯂꯛꯄ ꯃꯤꯁꯤꯡꯁꯤ ꯊꯤꯟꯕꯤ ꯍꯥꯏꯔꯛꯏ꯫ ꯑꯩ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯌꯨꯛ ꯅꯨꯡꯊꯤꯟ ꯐꯥꯎ ꯂꯝꯂꯥꯏ ꯂꯥꯏꯟꯗꯨꯃ ꯁꯨꯛꯆꯠ ꯍꯦꯛ ꯆꯠꯈꯤꯗ꯭ꯔꯦ꯫ ꯃꯌꯥꯝ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤ ꯃꯇꯥꯡ ꯉꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯍꯨꯝꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯟ ꯇꯝꯖꯔꯤ꯫ ꯋꯥꯔꯤꯁꯤ ꯑꯩꯅ ꯒꯥꯔꯤ ꯔꯤꯖꯥꯔꯚ ꯆꯠꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯊꯦꯡꯅꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯗꯨꯒ ꯋꯥꯔꯤ ꯑꯁꯤꯁꯨ ꯃꯇꯝ ꯄꯨꯡꯀꯨꯏ ꯀꯨꯏꯗ꯭ꯔꯤꯕ ꯐꯣꯡ ꯁꯥꯔꯤꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯑꯩ ꯏꯁꯥꯃꯛ ꯏ-ꯔꯤꯛꯁꯣ ꯊꯧꯖꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯑꯗꯨꯝ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯑꯩꯅ ꯃꯇꯦꯡ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯅꯣꯡꯃꯇ ꯂꯥꯏꯇꯤꯟ ꯚꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯏꯁꯥꯗ ꯅꯣꯡꯃꯇ ꯊꯦꯡꯅꯗꯦ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯑꯩꯁꯦ ꯍꯛꯆꯥꯡꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯑꯌꯨꯛꯇ ꯍꯦꯛ ꯒꯥꯔꯤ ꯊꯧꯗꯣꯛꯄꯗꯨ ꯑꯌꯨꯛꯇꯗꯤ ꯑꯩꯁꯦ ꯒꯥꯔꯤ ꯆꯠꯂꯝꯗꯦ꯫ ꯌꯨꯝꯗ ꯑꯩꯁꯦ ꯇꯨꯝꯃꯒ ꯂꯩꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯗꯗꯥ ꯅꯪ ꯉꯁꯤꯗꯤ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯔꯣ? ꯇꯨꯝꯃꯒ ꯂꯩꯔꯒꯗꯤ ꯀꯩꯗꯧꯔꯒꯦ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯁꯦꯡꯅ ꯑꯗꯨꯝ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯦ, ꯍꯣꯔꯦꯟ ꯅꯨꯡꯊꯤꯟ ꯆꯥꯛ ꯇꯣꯛꯑꯒ ꯉꯥꯏꯍꯥꯛꯇꯤ ꯊꯣꯛꯎꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯗꯣ ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯒꯗꯤ ꯉꯁꯤꯗꯤ ꯄꯨꯔꯥ ꯂꯦꯞꯀꯦꯁꯨ ꯂꯦꯞꯄꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯌꯥꯅꯤꯗ ꯅꯣꯡꯃꯒꯤ ꯆꯥꯝꯃ ꯆꯅꯤꯗ ꯑꯣꯏꯔꯒꯁꯨ ꯃꯗꯨ ꯇꯥꯜꯂꯨꯗꯕ ꯌꯥꯔꯣꯏ, ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯑꯌꯨꯛꯀꯤ ꯆꯥꯛ ꯈꯔ ꯆꯥꯊꯣꯛꯑꯒ ꯉꯥꯏꯍꯥꯛ ꯇꯨꯝꯃꯝꯃꯤ꯫ ꯑꯗꯨꯒ ꯄꯨꯡ 2 ꯇꯥꯔꯛꯄ ꯃꯇꯝ ꯑꯗꯥꯏꯗ ꯑꯩꯁꯦ ꯍꯧꯒꯠꯂꯒ ꯒꯥꯔꯤꯗꯨ ꯉꯥꯏꯍꯥꯛ ꯆꯠꯂꯨꯒꯦ ꯍꯥꯏꯗꯅ ꯌꯨꯝꯗꯒꯤ ꯒꯥꯔꯤꯁꯦ ꯊꯧꯗꯣꯔꯛꯑꯝꯃꯤ꯫ ꯑꯩꯈꯣꯏ ꯀꯩꯊꯦꯜ ꯃꯆꯥꯁꯤ ꯌꯧꯔꯛꯄꯗ ꯅꯨꯄꯥ ꯑꯃꯅ ꯔꯤꯖꯥꯔꯚ ꯑꯣꯏꯅ ꯃꯐꯝ ꯑꯃꯗ ꯃꯥꯁꯦ ꯊꯤꯟꯕꯤꯔꯝꯃꯨ, ꯄꯣꯠ ꯆꯩ ꯈꯔꯁꯨ ꯌꯥꯎꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯝꯃꯤ꯫ ꯑꯩꯕꯨ ꯍꯛꯆꯥꯡꯁꯨ ꯀꯌꯥ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯣ ꯃꯥꯅ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨ ꯐꯥꯎ ꯑꯩꯕꯨ ꯆꯠꯄ ꯉꯝꯗꯣꯔꯤꯕꯖꯥꯔꯅꯦ ꯈꯜꯂꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅꯁꯨ ꯁꯨꯝ ꯒꯤ ꯇꯛꯄꯗꯒꯤ ꯑꯩꯁꯨ ꯃꯇꯦꯛ ꯃꯤ ꯄꯨꯗꯣꯏ ꯁꯔꯨꯛ ꯁꯦꯟꯐꯝ ꯑꯃꯈꯛꯅ ꯃꯉꯣꯟꯗꯒꯤ ꯂꯧꯔꯒꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯜꯂꯒꯦ ꯈꯟꯅ ꯍꯣꯏꯗꯤ ꯌꯥꯔꯅꯤ ꯇꯣꯡꯈꯠꯄꯤꯔꯣ ꯍꯥꯏꯗꯅ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯒꯤ ꯒꯥꯔꯤꯗ ꯍꯥꯞꯄꯒ ꯑꯩꯁꯦ ꯑꯣꯛꯇꯣꯗꯨ ꯊꯧꯕ ꯍꯧꯔꯛꯄꯁꯤꯗ ꯑꯩꯒꯤ ꯃꯤꯠꯁꯤ ꯌꯥꯝꯅ ꯆꯣꯡꯉꯝꯃꯤ꯫ ꯑꯩꯁꯨ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯤ, ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯨ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯤ ꯁꯨꯃꯥꯏꯅ ꯒꯥꯔꯤ ꯆꯠꯂꯤꯉꯩ ꯅꯣꯡꯃꯇꯗꯤ ꯇꯧꯗꯕꯅꯤ, ꯑꯗꯨꯒ ꯉꯁꯤ ꯑꯩꯉꯣꯟꯗ ꯇꯧꯔꯤꯁꯤꯕꯨ ꯀꯩꯅꯣꯅꯦ ꯍꯥꯏꯗꯅ ꯑꯗꯨꯝ ꯋꯥꯈꯜꯂꯣꯟꯗ ꯑꯩꯁꯦ ꯌꯨꯝꯒꯤ ꯏꯁꯣꯔꯕꯨ ꯅꯤꯡꯁꯤꯡꯖꯔꯒ ꯑꯗꯨꯝ ꯒꯥꯔꯤꯗꯨ ꯊꯧꯕ ꯍꯧꯔꯝꯃꯤ꯫ ꯂꯝ ꯂꯥꯞꯄꯅꯤꯅ ꯄꯨꯡꯁꯨ ꯑꯗꯨꯝ ꯊꯨꯅ ꯍꯦꯛꯇ ꯇꯥꯁꯟꯈꯤ꯫ ꯇꯞꯅ ꯃꯝꯁꯤꯜꯂꯛꯄ ꯍꯧꯔꯛꯏ꯫ ꯎꯆꯤꯟ ꯅꯥꯆꯤꯟ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯅ ꯃꯥꯒꯤ ꯃꯐꯝ ꯑꯗꯨ ꯐꯥꯎ ꯊꯥꯗꯕꯤꯔꯝꯃꯤ꯫ ꯂꯝꯗꯨꯁꯨ ꯈꯔ ꯃꯅꯨꯡ ꯆꯪꯕ ꯃꯐꯝ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯂꯨꯄꯥ 100ꯒ ꯍꯥꯞꯄꯤꯌꯨ ꯍꯥꯏꯗꯅ ꯄꯨꯟꯅ7 ꯑꯗꯨꯗꯒꯤ ꯂꯨꯄꯥ 700 ꯂꯧꯊꯣꯛꯑꯒ ꯑꯩꯁꯦ ꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯊꯨꯅ ꯊꯧꯔꯛꯑꯝꯃꯤ꯫ ꯃꯣꯏꯒꯤ ꯂꯝꯕꯤꯗ ꯈꯨꯜ ꯑꯅꯧꯕ ꯇꯥꯕꯒꯤꯔꯁꯨ ꯈꯪꯗꯦ, ꯏꯁꯣꯡ ꯍꯦꯛ ꯁꯣꯡꯉꯒ ꯅꯥꯀꯟ ꯂꯧꯕꯨꯛ ꯂꯝꯍꯥꯡ ꯑꯣꯏꯅ ꯇꯧꯔꯗꯅ ꯑꯩꯗꯤ ꯏꯁꯥꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯑꯃ ꯄꯣꯛꯑꯝꯃꯤ꯫ ꯍꯣꯏ ꯀꯤꯕꯗꯤ ꯀꯥ ꯍꯦꯟꯅ ꯀꯤꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯐꯣꯟ ꯇꯧꯔꯛꯏ꯫ ꯃꯥꯁꯨ ꯑꯩ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯈꯤꯗꯦ ꯍꯥꯏꯕꯗꯨꯗ ꯗꯗꯥ ꯅꯪ ꯀꯗꯥꯏꯗ ꯂꯩꯒꯦ ꯍꯜꯂꯛꯑꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯃꯉꯣꯟꯗ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯝꯃꯤ, ꯑꯩ ꯃꯤ ꯑꯃ ꯔꯤꯖꯥꯔꯚꯇ ꯊꯤꯜꯂꯨꯔꯒ ꯊꯧꯗꯣꯔꯛꯄꯅꯤ, ꯍꯜꯂꯛꯑꯅꯤ, ꯂꯝꯕꯤꯁꯨ ꯌꯥꯝꯅ ꯐꯠꯇꯦ, ꯑꯗꯨ ꯐꯣꯟ ꯊꯝꯃꯣ, ꯒꯥꯔꯤ ꯊꯧꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯐꯣꯟ ꯑꯗꯨꯝ ꯊꯝꯈ꯭ꯔꯦ꯫
ꯑꯩꯁꯨ ꯃꯥꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯃꯃꯥꯡꯗ ꯃꯨꯟꯅ ꯌꯦꯡꯁꯜꯂꯨꯕꯗ ꯑꯃꯝꯕ ꯃꯔꯛ ꯂꯝꯕꯦꯜ ꯑꯗꯨꯒꯤ ꯑꯩꯅ ꯊꯧꯔꯛꯀꯗꯕ ꯈꯤꯇꯪ ꯋꯥꯠꯂꯤꯉꯩ ꯒꯥꯔꯤꯒꯤ ꯃꯉꯥꯜ ꯃꯃꯥꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯁꯠꯂꯥꯎꯅ ꯏꯁꯥꯡ ꯁꯥꯡꯕꯗꯧꯅ ꯇꯧꯏ ꯐꯠꯂꯥꯎꯅ ꯂꯝꯕꯦꯟꯒꯤ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯣꯝꯗ ꯆꯣꯡꯁꯟꯈꯤꯕ ꯑꯃ ꯑꯩꯅ ꯎꯍꯧꯔꯝꯃꯤ꯫ ꯑꯩꯁꯨ ꯃꯗꯨꯗ ꯍꯩꯠ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯅ ꯑꯩꯒꯤ ꯒꯥꯔꯤ ꯃꯃꯥꯡꯗ ꯌꯥꯎꯔꯤꯕ ꯏꯁꯤꯡ ꯕꯣꯇꯜ ꯑꯗꯨ ꯃꯗꯨ ꯂꯧꯊꯣꯛꯑꯒ ꯏꯁꯤꯡ ꯈꯔ ꯊꯛꯆꯜꯂꯝꯃꯤ꯫ ꯏꯁꯥꯗ ꯑꯩꯁꯦ ꯃꯇꯝ ꯑꯗꯨꯐꯥꯎ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦ ꯈꯪꯉꯒ ꯀꯥ ꯍꯦꯟꯅꯗꯤ ꯑꯀꯤꯕꯗꯤ ꯑꯣꯏꯗ꯭ꯔꯤ꯫ ꯁꯨꯝ ꯒꯥꯔꯤ ꯊꯧꯔꯛꯄꯁꯤꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯨꯡꯁꯤꯗ ꯗꯨꯛ ꯂꯥꯎꯅ ꯀꯩꯅꯣꯝꯅ ꯀꯟꯅ ꯌꯩꯔꯛꯈꯤꯕ ꯃꯈꯣꯟꯁꯦ ꯑꯩꯅ ꯑꯃꯨꯛ ꯈꯪꯍꯧꯗꯅ ꯇꯥꯔꯛꯏ꯫ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯀꯩꯅꯣꯅꯦ ꯑꯩꯉꯣꯟꯗ ꯉꯁꯤ ꯇꯧꯔꯤꯁꯤꯕꯨ ꯍꯥꯏꯗꯅ ꯒꯥꯔꯤꯗꯨꯁꯨ ꯀꯟꯅꯁꯨ ꯊꯧꯕ ꯌꯥꯗ ꯂꯝꯕꯦꯟꯅꯒ ꯐꯠꯇꯕꯒ ꯑꯩꯁꯦ ꯏꯁꯥꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯉꯝꯗꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯐꯝꯅ ꯒꯥꯔꯤ ꯊꯧꯔꯤꯕ ꯑꯩꯒꯤ ꯏꯁꯥꯁꯤ ꯃꯤ ꯑꯃꯅ ꯏꯜꯂꯛꯄꯗꯧꯅ ꯇꯧꯕ ꯏꯁꯥꯁꯦ ꯋꯪ ꯆꯠꯄ ꯀꯩꯅꯣꯝꯗ ꯑꯃꯨꯛ ꯏꯁꯥꯁꯦ ꯇꯧꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯑꯩꯁꯦ ꯃꯤꯠ ꯅꯥꯁꯦ ꯆꯦꯠ ꯎꯏꯁꯜꯂꯒ ꯃꯦꯟ ꯔꯣꯗ ꯑꯗꯨꯗꯗꯤ ꯌꯧꯁꯜꯂꯒꯦ ꯈꯟꯅ ꯑꯀꯤꯕ ꯀꯌꯥꯗꯣ ꯈꯥꯡꯖꯜꯂꯒ ꯒꯥꯔꯤꯗꯣ ꯊꯧꯔꯛꯄꯁꯤꯗ ꯏꯁꯥꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯁꯤꯗ ꯃꯤ ꯑꯃ ꯇꯣꯡꯉꯒ ꯂꯩꯕꯗꯧꯅ ꯐꯥꯎꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯅ ꯑꯩꯒꯤ ꯃꯃꯥꯡꯒꯤ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯇꯨꯡ ꯑꯣꯟꯊꯣꯛꯇꯕꯤ ꯍꯦꯛ ꯌꯦꯡꯉꯨꯕꯗ ꯅꯨꯄꯤꯁꯦ ꯃꯁꯝ ꯃꯅꯥꯒ ꯑꯃꯠꯇ ꯍꯧꯗꯦ, ꯃꯔꯨ ꯏꯀꯣꯛ ꯀꯣꯛꯄꯗꯧꯅ ꯇꯧꯔꯒ ꯃꯃꯥꯏ ꯃꯃꯤꯠ ꯆꯞꯁꯥꯡ ꯁꯥꯡꯉꯒ ꯃꯐꯤꯁꯨ ꯌꯥꯎꯗꯦ ꯍꯦꯛ ꯎꯕꯗ ꯌꯥꯝꯅ ꯑꯀꯤꯕ ꯁꯛꯇꯝ ꯑꯃꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡ ꯑꯗꯨꯗ ꯇꯣꯡꯉꯒ ꯑꯩꯒꯤ ꯇꯨꯡꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯕ ꯃꯑꯣꯡ ꯃꯇꯧꯁꯤ ꯑꯩꯅ ꯊꯧꯅ ꯎꯔꯝꯃꯤ꯫ ꯃꯗꯨ ꯎꯔꯛꯄꯗ ꯑꯩꯗꯤ ꯑꯣꯏ ꯃꯥ ꯀꯩꯅꯣ ꯑꯩꯅ ꯇꯧꯔꯤꯁꯦ ꯍꯥꯏꯗꯅ ꯑꯩꯁꯦ ꯒꯥꯔꯤ ꯊꯧꯕꯗꯤ ꯂꯦꯞꯇꯦ꯫ ꯑꯩꯁꯦ ꯃꯃꯥꯡꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯥꯎꯗꯅ ꯑꯩꯁꯦ ꯒꯥꯔꯤꯗꯣ ꯊꯧꯔꯛꯑꯝꯃꯤ꯫ ꯑꯩꯁꯦ ꯒꯥꯔꯤꯗꯒꯤ ꯁꯨꯛꯀꯨꯝ ꯀꯨꯝꯊꯔꯝꯗꯦ꯫ ꯀꯣꯟꯅ ꯃꯦꯔꯣꯠ ꯃꯌꯥ ꯌꯧꯔꯛꯄꯒꯤꯗꯨꯗ ꯆꯣꯡꯊꯍꯧꯕꯒꯤ ꯃꯑꯣꯡꯗ ꯑꯁꯣꯡꯕ ꯃꯔꯛ ꯑꯗꯨꯗ ꯁꯣꯠ ꯇꯧꯔꯒ ꯂꯩꯊꯍꯧꯈꯤ꯫ ꯑꯩꯁꯨ ꯀꯤꯗꯅ ꯑꯃꯨꯛ ꯍꯟꯅ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯌꯦꯡꯉꯨꯗ꯭ꯔꯦ꯫ ꯃꯤ ꯇꯤꯟꯕ ꯖꯒꯥ ꯑꯃꯗ ꯈꯥꯝꯃꯒ ꯋꯥꯔꯤꯗꯣ ꯑꯗꯥꯏꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯄꯥꯈꯠꯅ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯑꯗꯥꯏꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅꯁꯨ ꯑꯩꯅ ꯃꯤ ꯊꯤꯜꯂꯨꯔꯒ ꯊꯧꯗꯣꯔꯛꯏꯕ ꯃꯐꯝꯗꯣ ꯈꯔ ꯑꯗꯨꯝ ꯇꯧꯕ ꯖꯒꯥꯅꯤ, ꯅꯨꯃꯤꯗꯥꯡ ꯃꯤ ꯆꯪꯅꯕ ꯀꯤꯕ ꯃꯐꯝꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯀꯤꯅ ꯌꯨꯝꯗ ꯑꯗꯨꯝ ꯍꯜꯂꯛꯏ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯊꯦꯡꯉꯛꯏꯗꯨꯅ ꯑꯗꯨꯒ ꯅꯁꯥꯗꯨꯅ ꯏꯄꯥ ꯄꯥꯈꯠꯂꯤꯗꯨꯅ ꯀꯔꯤꯒꯤꯅꯣ, ꯅꯃꯥꯏ ꯅꯃꯤꯠ ꯏꯃꯛ ꯃꯛꯁꯜꯂꯤꯗꯨꯅ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛ ꯏꯃꯨꯡꯗ ꯆꯪꯉꯒ ꯅꯦꯅꯥ ꯇꯥꯅ ꯐꯝꯊꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯩꯁꯦ ꯉꯁꯤ ꯃꯤꯠ ꯌꯥꯝꯅ ꯆꯣꯡꯉꯤꯅ ꯇꯧꯈꯤꯕꯗꯣ ꯀꯩꯅꯣꯝꯃ ꯊꯦꯡꯅꯗꯨꯒꯤ ꯑꯣꯏꯔꯤꯖꯥꯠꯅꯤ꯫ ꯉꯁꯥꯏ ꯅꯪꯅ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯂꯝꯕꯦꯜ ꯑꯗꯨꯗꯒꯤ ꯌꯨꯝ ꯇꯝꯅ ꯊꯧꯔꯛꯄꯗ ꯄꯨꯟꯁꯤꯗ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯕ ꯊꯦꯡꯅꯔꯛꯇ꯭ꯔꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯑꯩ ꯊꯦꯡꯅꯔꯨꯔꯦ꯫ ꯑꯩꯁꯦ ꯀꯌꯥ ꯀꯤꯒꯟꯗꯕ ꯃꯤ ꯑꯣꯏꯔꯝꯕꯒꯤ ꯐꯕꯅꯦ꯫ ꯉꯁꯥꯏ ꯑꯩꯅ ꯊꯦꯡꯅꯔꯛꯈꯤꯕꯗꯨ ꯀꯅꯥꯒꯨꯝꯕ ꯈꯔ ꯀꯤꯒꯟꯕ ꯃꯤ ꯑꯣꯏꯔꯝꯃꯒꯗꯤ ꯑꯩꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯤꯁꯤꯗꯒꯤ ꯃꯣꯏꯗꯅ ꯍꯦꯟꯅꯤ꯫ ꯑꯩ ꯃꯪꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯩꯅ ꯇꯝꯃꯤꯕ ꯋꯥꯔꯤꯗꯨꯗ ꯃꯥꯁꯨ ꯄꯥꯈꯠꯈꯤꯗꯅ ꯗꯗꯥ ꯕꯕꯥꯗ ꯐꯣꯟ ꯇꯧꯒꯦ ꯃꯥꯏꯕ ꯑꯃꯇ ꯄꯨꯔꯛꯑꯣ ꯍꯥꯏꯗꯅ ꯈꯨꯗꯛꯇ ꯂꯥꯏꯇꯤꯟ ꯈꯨꯔꯝ ꯊꯣꯛꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯤ ꯐꯠꯇꯦ ꯍꯥꯏꯕꯅꯦ ꯍꯥꯏꯗꯅ ꯃꯥꯅ ꯈꯨꯗꯛꯇ ꯃꯌꯨꯝꯒꯤ ꯃꯃꯥ ꯃꯄꯥꯗ ꯐꯣꯟ ꯇꯧꯔꯒ ꯃꯥꯏꯕ ꯑꯃ ꯑꯩꯁꯦ ꯌꯨꯝꯒꯤ ꯃꯄꯥꯟꯗ ꯂꯥꯏ ꯈꯨꯔꯝ ꯊꯣꯛꯑꯝꯃꯤ꯫ ꯃꯥꯏꯕꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯃꯐꯝ ꯑꯗꯨꯗ ꯊꯦꯡꯅꯖꯕꯒꯤ ꯋꯥꯅꯤ ꯅꯁꯥꯗ ꯐꯠꯇꯕꯗꯨꯗꯤ ꯏꯟꯅꯔꯛꯇꯦ, ꯃꯗꯨ ꯐꯔꯕꯅꯤ, ꯌꯨꯝꯐꯧ ꯏꯟꯅꯔꯛꯄꯁꯨ ꯌꯥꯎꯔꯤꯅꯤ, ꯑꯗꯣ ꯅꯪꯒꯤꯁꯤ ꯀꯔꯤꯃꯇ ꯇꯧꯔꯣꯏ, ꯄꯥꯈꯠꯀꯅꯨ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤꯗꯅ ꯍꯧꯖꯤꯛꯐꯥꯎ ꯑꯩꯒꯤ ꯏꯁꯥꯗ ꯃꯊꯦꯡ ꯃꯤ ꯊꯤꯜꯂꯨꯔꯒ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯒꯥꯔꯤ ꯃꯅꯤꯡꯁꯤꯗ ꯃꯨꯟꯅ ꯀꯌꯥ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯑꯩꯅ ꯊꯦꯡꯅꯈꯤꯕ ꯄꯣꯠꯁꯛ ꯑꯗꯨ ꯃꯗꯨ ꯒꯥꯔꯤ ꯃꯅꯤꯡ ꯑꯁꯤꯗ ꯇꯣꯡꯉꯒ ꯂꯩꯔꯝꯒꯗꯕ ꯑꯣꯏꯅ ꯅꯤꯡꯉꯤ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯑꯦꯟ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫